ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯋꯥ ꯁꯤꯟꯅꯔꯝꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯖꯨꯖꯨ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯐꯤ ꯇꯨꯕ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯤ ꯃꯄꯨꯔꯣꯏꯕꯅ ꯏꯟꯊꯣꯛꯄꯤꯔꯝꯂꯕꯤ ꯃꯧ ꯅꯍꯥ ꯑꯃꯈꯛꯀꯤꯅꯤ꯫ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯔꯤꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯀꯨꯆꯨ ꯉꯧꯔꯣꯛ ꯉꯧꯏ, ꯃꯤ ꯋꯥꯡ ꯆꯥꯎꯏ, ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯐꯝ ꯍꯣꯡꯅꯤꯡꯅꯕ ꯁꯛꯇꯥ ꯑꯣꯏꯅ ꯇꯧꯏ꯫ ꯊꯥꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯍꯤꯒ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯊꯣꯏꯅꯨ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯏ, ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤ ꯈꯣꯜꯂꯤ, ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯣꯛꯐꯦꯠꯇ ꯇꯧꯗꯨꯅ ꯂꯩ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯅꯤꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯇꯥꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨꯗꯤ ꯃꯥꯒꯤ ꯃꯃꯥ ꯊꯥꯔꯤꯛꯅ ꯐꯖꯕ ꯐꯤꯖꯣꯜ ꯌꯥꯝꯅ ꯁꯦꯠꯍꯜꯂꯝꯃꯤ꯫ ꯃꯤꯒꯤ ꯐꯤ ꯇꯨꯕ ꯂꯣꯏꯈꯤꯕꯒꯤ ꯑꯔꯦꯝꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏꯁꯤꯡ ꯑꯗꯨꯅ ꯊꯥꯔꯤꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯐꯖꯕ ꯐꯤꯖꯣꯜ ꯇꯨꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯑꯗꯨ ꯋꯥꯅ ꯂꯩꯕ ꯑꯗꯨ ꯎꯔꯒ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯣꯏꯒꯤꯅꯦ ꯃꯃꯥ ꯃꯆꯥ ꯑꯁꯤꯒꯤ ꯈꯟꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯑꯩꯗꯤ꯫ ꯅꯣꯡꯃꯒꯤꯅꯦ ꯁꯦꯟ ꯈꯔ ꯇꯥꯟꯖꯕ ꯑꯗꯨꯅ ꯆꯥꯛ ꯐꯥꯎꯕ ꯑꯅꯤ ꯁꯨꯅꯅꯦ ꯆꯥꯕ ꯉꯝꯂꯝꯂꯔꯣꯏꯗꯣ꯫ ꯑꯆꯨꯝꯕꯅꯦ, ꯑꯩꯈꯣꯏꯅꯅꯦ ꯁꯦꯜ ꯊꯨꯝꯁꯦ ꯃꯔꯥꯡ ꯌꯥꯝꯅ ꯀꯥꯏꯅ ꯄꯥꯏꯈꯤꯗꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯈꯪꯗꯦꯗ, ꯃꯣꯏꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ꯫ ꯑꯗꯣ ꯊꯥꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨ ꯑꯁꯤ ꯃꯔꯝꯁꯨ ꯑꯣꯟꯊꯣꯛꯅ ꯃꯣꯛꯈ꯭ꯔꯦꯗꯀꯣ꯫ ꯃꯃꯥꯅꯅꯦ ꯐꯤ ꯇꯨꯕ ꯇꯥꯏꯔꯤꯕ ꯑꯁꯤꯒꯤꯅꯦ ꯃꯇꯦꯡ ꯃꯥꯅꯁꯨ ꯌꯥꯝꯅ ꯄꯥꯡꯈ꯭ꯔꯖꯥꯠꯅꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯊꯣꯏꯅꯨꯗꯧꯅꯅꯦ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡꯗꯤ ꯂꯩꯇꯦꯀꯣ ꯂꯝꯗꯝꯁꯤꯗ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯗꯤ ꯊꯥꯔꯤꯛ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯃꯥ ꯃꯆꯥꯒꯤ ꯑꯋꯥꯕ ꯑꯗꯨ ꯎꯔꯒ ꯅꯨꯡꯁꯤꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯊꯥꯔꯤꯛꯅ ꯐꯨꯔꯤꯠ ꯑꯃ ꯇꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯇꯦꯛ ꯇꯦꯛ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯐꯥꯎꯕ ꯊꯣꯏꯅꯨꯅ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯊꯣꯏꯅꯨꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯃꯥꯅ ꯐꯤ ꯀꯛꯈꯤꯕꯒꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯇꯥꯍꯧꯕꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯟꯅ ꯃꯥꯁꯨ ꯃꯃꯥꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅꯅꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯔꯤꯁꯦ ꯁꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇ꯭ꯔꯤꯕꯁꯦ ꯀꯣꯟꯅꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯣꯏꯅꯤꯀꯣ꯫ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗꯅꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯃꯇꯝ ꯑꯃꯁꯨ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯀꯣ꯫ ꯏꯃꯥ ꯏꯆꯥꯒꯤꯅꯦ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯣ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯌꯦ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯕꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯄꯔꯞ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯌꯥꯕ꯭ꯔꯣ? ꯃꯇꯝ ꯆꯪꯅ ꯇꯥꯟꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅꯅꯦ ꯍꯌꯦꯡ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯅꯦ ꯏꯃꯥꯅ ꯍꯧꯖꯤꯛ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯍꯣꯠꯅꯔꯤꯕꯁꯦ꯫ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗꯅꯦ ꯏꯃꯥꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯗꯣꯏꯅꯤꯀꯣ꯫ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ꯫ ꯏꯆꯥꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗꯨꯅꯤ ꯏꯃꯥꯅꯅꯦ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯁꯤꯁꯨ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ, ꯏꯃꯥ ꯁꯥꯎꯔꯛꯀꯅꯨꯀꯣ꯫ ꯊꯥꯔꯤꯛꯅ ꯍꯪꯉꯨ ꯏꯆꯥꯅ ꯍꯪꯕ ꯋꯥꯗꯕꯨ ꯏꯃꯥꯅ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤꯅꯦ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩ, ꯑꯩꯒꯤꯗꯤ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯊꯥꯔꯤꯛ ꯁꯛꯐꯝꯗꯣ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯏꯆꯥꯒꯤꯁꯨꯅꯦ ꯄꯥꯕꯨꯡ ꯂꯩ, ꯑꯗꯣ ꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ, ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯅꯦ ꯆꯠꯈ꯭ꯔꯦ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯄꯥꯕꯨꯡꯗꯣ ꯑꯩ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯖꯥꯠꯂꯣ? ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯁꯦ? ꯃꯤ ꯂꯩꯅꯥ ꯍꯣꯏꯒꯤ ꯄꯥꯕꯨꯡꯅꯅꯦ ꯂꯩꯅꯥꯒꯤꯅꯤ ꯍꯥꯏꯗꯅ ꯂꯥꯏ ꯐꯤꯗꯤꯕꯤ ꯐꯖꯕ ꯑꯃ ꯂꯩꯔꯛꯏ꯫ ꯑꯩꯁꯨ ꯄꯥꯕꯨꯡ ꯂꯩꯔꯝꯃꯗꯤ ꯂꯥꯏ ꯐꯤꯗꯤꯕꯤꯒꯁꯦ ꯂꯩꯕꯤꯗꯣꯏꯅꯤꯀꯣ꯫ ꯏꯆꯥꯕꯨ ꯂꯥꯏ ꯐꯤꯗꯤꯕꯤ ꯄꯥꯝꯕ꯭ꯔꯅꯦ? ꯄꯥꯝꯃꯦ ꯏꯃꯥ꯫ ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯌꯦꯡꯋꯥꯏ ꯁꯦꯟ ꯃꯌꯥꯝ ꯑꯃꯅꯦ ꯄꯥꯏꯔꯀꯥꯟꯗ ꯂꯥꯏ ꯐꯤꯗꯤꯕꯤ ꯐꯖꯕ ꯑꯃ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯈꯔꯅ ꯄꯦꯟꯊꯣꯛꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯗꯨ ꯆꯍꯤ 11 ꯍꯩꯔꯛꯂꯤ꯫ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯕ ꯑꯃꯗꯤ ꯃꯄꯥꯒꯤ ꯋꯥ ꯍꯪꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯅ ꯃꯥꯏꯊꯣꯡ ꯁꯨꯛꯆꯟꯈꯤꯕ ꯑꯗꯨ ꯊꯣꯏꯅꯨꯅ ꯏꯇꯠ ꯇꯠꯇꯅ ꯎꯕꯗꯒꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯒꯤ ꯃꯔꯝꯗ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯇ ꯋꯥꯍꯪ ꯑꯃ ꯐꯥꯎꯕ ꯍꯪꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯏꯅꯨ ꯑꯗꯨ ꯂꯥꯏ ꯐꯤꯗꯤꯕꯤꯗ ꯉꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯅ ꯂꯩꯕꯤꯅꯤꯗ ꯍꯥꯏꯔꯒ ꯁꯨꯡꯂꯩ ꯂꯩꯕꯤꯗꯕ ꯑꯗꯨ ꯁꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯊꯣꯏꯅꯨ ꯃꯁꯥꯅ ꯈꯪꯉꯤ꯫
ꯑꯗꯨꯅ ꯅꯣꯡꯃꯇ ꯃꯃꯥꯗ ꯂꯥꯏꯐꯤꯗꯤꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯨꯗ꯭ꯔꯤ꯫ ꯊꯣꯏꯅꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯒꯤ ꯏꯃꯥ ꯂꯥꯏꯔꯕꯤꯁꯤꯅꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯑꯩꯒꯤ ꯂꯥꯏꯐꯤꯗꯤꯕꯤ ꯂꯩꯒꯗꯣꯏꯅꯣ? ꯃꯁꯥꯒꯤ ꯑꯅꯥꯕꯁꯤ ꯐꯥꯎꯕ ꯂꯥꯏꯌꯦꯡꯅꯕ ꯑꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯁꯦꯟꯁꯨ ꯂꯩꯇꯦ꯫ ꯐꯔꯦꯗ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯗꯅꯦ ꯂꯥꯏꯐꯤꯗꯤꯕꯤꯒꯤ ꯋꯥꯁꯦ ꯍꯧꯗꯣꯛꯂꯔꯣꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨ ꯑꯗꯨ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯔꯨꯁꯨ ꯍꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯃꯥꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯟꯅꯗꯨꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯠꯐꯝ ꯄꯔꯦꯡ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯀꯣꯟꯅꯊꯪꯗ ꯂꯥꯏꯐꯤꯗꯤꯕꯤ ꯉꯥꯛꯇ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯣꯏꯅꯨꯗꯤ ꯂꯥꯏꯐꯤꯗꯤꯕꯤꯗ ꯉꯥꯎꯖꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯥꯏꯐꯤꯗꯤꯕꯤ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯨ ꯂꯝꯕꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯝꯅ ꯂꯦꯞꯇꯨꯅ ꯂꯥꯏꯐꯤꯗꯤꯕꯤꯁꯤꯡ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯄꯣꯠꯐꯝ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯐꯤꯗꯤꯕꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯤꯉꯩ ꯄꯣꯠꯐꯝ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯎꯊꯣꯛꯈ꯭ꯔꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯍꯩꯅꯗꯗꯨꯅ ꯄꯣꯠꯐꯝ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯏꯅꯨꯗ ꯆꯩꯔꯛꯂꯝꯃꯤ꯫ "ꯑꯦ, ꯀꯔꯤ ꯅꯨꯄꯤ ꯃꯆꯥꯅꯣꯅꯦ ꯁꯤꯕꯣ? ꯃꯃꯤꯠ ꯑꯁꯦ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯉꯦ ꯋꯥꯅꯦ꯫ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯃꯛꯅꯅꯦ ꯍꯤꯡꯆꯥꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯆꯠꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗꯦ"꯫ ꯊꯣꯏꯅꯨꯗꯣ ꯈꯨꯝꯗꯦ ꯄꯣꯠꯐꯝ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯅꯥꯇꯣꯟꯂꯣ ꯃꯆꯤꯜꯂꯣ ꯇꯧꯗꯨꯅ ꯁꯨꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯑꯗꯣꯝꯅ ꯁꯨꯒꯠꯂꯝꯕ ꯑꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯨꯡꯗꯒꯤ ꯂꯥꯍꯧꯏ꯫ "ꯑꯉꯥꯡꯅꯦꯅꯅꯦ, ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕꯁꯤꯕꯣ! ꯅꯪ ꯃꯊꯪꯗ ꯂꯥꯛꯎꯅꯦ, ꯑꯩꯅꯅꯦ ꯆꯩ ꯄꯤꯖꯕ ꯁꯣꯏꯗ꯭ꯔꯕꯅꯤ"꯫ ꯃꯃꯥꯅ ꯂꯩꯔꯛꯎ ꯍꯥꯏꯕ ꯄꯣꯠ ꯑꯗꯨ ꯂꯩꯕ ꯂꯣꯏꯔꯒ ꯀꯩꯊꯦꯜꯂꯣꯝꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯌꯨꯝꯗ ꯍꯦꯛ ꯂꯥꯛꯄꯒ ꯊꯣꯏꯅꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯇ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅ ꯇꯞꯊꯣꯛꯂꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯩꯔꯒ ꯇꯥꯟꯊꯣꯔꯛꯄ ꯑꯗꯨ ꯃꯆꯥꯅ ꯂꯥꯏꯐꯤꯗꯤꯕꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯁꯤ ꯃꯤꯀꯨꯞꯇꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯅꯁꯨ ꯈꯪꯂꯤ꯫ ꯊꯥꯔꯤꯛ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯏꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯖꯔꯕꯁꯤꯕꯨ ꯑꯩꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯃ ꯄꯤꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅꯅꯦ ꯄꯥꯞ ꯄꯨꯕ ꯇꯥꯔꯦ꯫ ꯁꯦꯟ ꯄꯤꯗꯨꯅ ꯂꯩꯗ꯭ꯔꯕꯁꯨ ꯑꯩꯅ ꯑꯃ ꯍꯦꯛꯇ ꯁꯥꯕꯤꯕ ꯍꯩꯕꯗꯨꯅꯤ"꯫ ꯑꯁꯨꯝꯅ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯊꯣꯡ ꯊꯤꯡꯖꯤꯜꯂꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯃꯆꯥ ꯃꯥꯅ ꯉꯝꯕ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯇꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯦ, ꯏꯆꯥꯅꯅꯦ ꯌꯥꯝꯅ ꯄꯥꯝꯕ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯣ ꯏꯃꯥꯅꯅꯦ ꯅꯪꯒꯤꯗꯃꯛꯇ ꯁꯥꯔꯕꯅꯤ, ꯁꯦ ꯂꯧꯁꯤꯜꯂꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯃꯈꯛ ꯃꯃꯥꯗꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯅ ꯃꯤꯒꯤ ꯐꯤ ꯇꯨꯈꯤꯕꯒꯤ ꯑꯔꯦꯝꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏꯁꯤꯡ ꯑꯗꯨꯅ ꯁꯥꯕ ꯂꯥꯏꯐꯤꯗꯤꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯛ ꯊꯤꯕ, ꯌꯦꯡꯕꯗ ꯁꯣꯏꯅꯥꯏꯕ ꯃꯥꯟꯕ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯃꯐꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝꯅ ꯎꯕꯗ ꯍꯔꯥꯎꯖꯩ꯫ ꯊꯣꯏꯅꯨꯅ, "ꯏꯌꯥ, ꯏꯃꯥ, ꯂꯥꯏꯐꯤꯗꯤꯕꯤꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ. ꯑꯩꯅꯁꯨꯅꯦ ꯌꯥꯝꯅ ꯄꯥꯝꯃꯤ. ꯉꯁꯤꯗꯒꯤꯅꯦ ꯂꯥꯏꯐꯤꯗꯤꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯕꯅꯤ. ꯉꯁꯤꯗꯒꯤꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯗꯨ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯝꯗꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯨꯝꯅ ꯃꯔꯝ ꯃꯣꯛꯄ, ꯃꯃꯥ ꯅꯤꯡꯕ ꯑꯃꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯆꯥꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯇꯤ ꯂꯩꯕ ꯌꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨꯁꯨ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯃꯥꯅ ꯀꯜꯂꯤꯉꯩ ꯃꯆꯥꯅꯨꯄꯤꯕꯨ ꯑꯐꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯖ ꯌꯣꯟꯖꯕ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤꯗꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏꯅꯨ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯦ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ꯫ ꯏꯆꯥꯕꯨꯅꯦ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯑꯃꯗ ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯥꯖꯕ ꯄꯥꯝꯃꯤꯅꯦ"꯫ ꯊꯣꯏꯅꯨꯅ ꯈꯨꯝꯃꯤ, "ꯏꯃꯥ, ꯑꯩ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯌꯥꯝ ꯋꯥꯠꯂꯤꯗ. ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕꯅꯦ ꯏꯃꯥꯒ ꯑꯗꯨꯝ ꯂꯩꯒꯦ ꯈꯜꯂꯤ"꯫ "ꯃꯗꯨ ꯌꯥꯗꯦꯅꯦ. ꯏꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗ ꯏꯆꯥꯒꯤ ꯃꯐꯝ ꯑꯃꯗꯤ ꯈꯪꯅꯤꯡꯉꯤꯅꯦ. ꯅꯪꯅꯅꯦ ꯃꯐꯝ ꯈꯪꯅ ꯂꯩꯍꯧꯔꯕꯗꯤ ꯏꯃꯥꯁꯨ ꯁꯤꯔꯕꯁꯨ ꯈꯨꯌꯥꯇꯨꯁꯤꯅ ꯁꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ"꯫ "ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯏꯃꯥ. ꯏꯃꯥꯗꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯒꯗꯕꯅꯤ. ꯅꯆꯥ ꯑꯩꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ"꯫ "ꯍꯣꯏꯅꯦ. ꯑꯗꯨꯕꯨꯅꯦ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯜꯂꯨ. ꯅꯪ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯦꯕ"꯫ ꯊꯣꯏꯅꯨꯅ, "ꯍꯣꯏꯕ ꯏꯃꯥ, ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯁꯦꯕ"꯫
ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯧꯗꯣꯛꯂꯛꯄꯒ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯃꯥꯅ ꯇꯨꯕ ꯍꯦꯛꯇ ꯀꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯀꯤ ꯑꯅꯥꯕ ꯑꯗꯨꯁꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯤꯕꯝ ꯐꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅꯔꯛꯄ ꯂꯩꯅꯥ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯈꯛꯇ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯅ ꯊꯣꯏꯅꯨ ꯑꯗꯨ ꯄꯣꯔꯣꯛ ꯆꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯁꯥꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ? ꯑꯩ ꯏꯇꯣꯝꯇ ꯀꯔꯝꯅ ꯍꯤꯡꯉꯧ ꯍꯥꯏꯕꯅꯣ ꯏꯃꯥ? ꯑꯩꯅ ꯏꯃꯥꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩ ꯄꯨꯟꯁꯤꯁꯤꯒꯤ ꯑꯣꯏꯅ ꯅꯤꯡꯉꯝꯗꯕꯁꯦ ꯂꯣꯏꯅꯗꯨꯅ ꯂꯩꯍꯧꯔꯅꯤ ꯏꯃꯥ꯫ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯤꯕ ꯑꯗꯨ ꯌꯦꯡꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯣꯏꯅꯨ ꯑꯗꯨ ꯃꯥꯒꯤ ꯂꯥꯏꯐꯤꯗꯤꯕꯤ ꯊꯣꯏꯕꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯃꯥꯅ ꯐꯝꯂꯝꯕ ꯐꯤ ꯇꯨꯕ ꯇꯥꯏꯕ ꯇꯧꯔꯝꯕ ꯄꯣꯠꯐꯝ ꯑꯗꯨꯁꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥ ꯂꯩꯈꯤꯗꯕ ꯊꯥ ꯑꯃ ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯑꯃꯈꯛ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯊꯣꯏꯅꯨꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅꯤ ꯍꯥꯏꯔꯔꯤ꯫ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯅꯪꯕꯨ ꯑꯄꯣꯛꯄ ꯅꯄꯥꯅꯤꯅꯦ꯫ ꯑꯩꯒꯤ ꯃꯤꯡꯅꯅꯦ ꯊꯣꯛꯄ ꯍꯥꯏꯅ ꯀꯧꯏꯗꯣ꯫ ꯑꯩꯁꯨ ꯅꯃꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯁꯦ ꯉꯔꯥꯡ ꯈꯛꯇ ꯇꯥꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯉꯟꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯊꯣꯏꯅꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯗꯅ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯒ ꯍꯧꯖꯤꯛ ꯈꯛꯇ ꯂꯥꯛꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯗꯣ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯁꯤꯈꯤꯕꯅꯤ꯫ ꯄꯥꯕꯨꯡꯅ ꯃꯇꯝ ꯆꯥꯅ ꯏꯃꯥ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯂꯦꯞꯂꯤꯕ ꯑꯁꯤꯒꯨꯝꯅ ꯂꯦꯞꯄꯤꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯂꯛꯄꯁꯨ ꯌꯥꯕꯅꯤ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯧꯏ꯫ ꯊꯣꯛꯄ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯃꯇꯝ ꯁꯥꯡꯅ ꯑꯩꯁꯨ ꯃꯤꯔꯛ ꯃꯤꯆꯤꯟꯊꯤ ꯑꯣꯏꯔꯨꯔꯦ꯫ ꯊꯧꯅꯥ ꯐꯅ ꯅꯈꯣꯏꯒꯤꯗꯃꯛꯇꯅꯦ ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯂꯥꯛꯂꯤ, ꯏꯆꯥꯒꯤꯗꯃꯛꯇꯅꯦ ꯏꯄꯥ ꯂꯩꯔꯤ꯫ ꯏꯄꯥꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯁꯤ꯫ ꯅꯪꯕꯨ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯏꯄꯥꯅ ꯅꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯕ ꯑꯗꯨ ꯊꯣꯛꯂꯕꯗꯤ ꯅꯃꯥꯅ ꯑꯩꯉꯣꯟꯗꯅꯦ ꯌꯥꯝꯅ ꯊꯤꯅ ꯋꯥꯔꯧꯈ꯭ꯔꯒꯅꯤ꯫ ꯊꯣꯏꯅꯨꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯃꯥ ꯃꯇꯣꯝꯇ ꯂꯩꯕ ꯍꯥꯏꯕ ꯑꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯏꯅꯨ ꯑꯗꯨ ꯃꯥꯒꯤ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯄꯥ ꯊꯣꯛꯄꯒ ꯄꯨꯟꯅ ꯊꯣꯛꯄꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯅ ꯊꯣꯛꯄꯅ ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗ ꯑꯃꯇ ꯆꯤꯊꯗ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯅꯃꯥ ꯊꯥꯔꯤꯛꯀ ꯑꯩꯒꯁꯦ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤ꯫ ꯃꯥꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯥꯛꯊꯣꯡꯕꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯇꯝꯗꯨꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯌꯥꯗꯦ꯫ ꯍꯦꯛ ꯂꯣꯜꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤ꯫ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯦꯡꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯅꯨꯄꯤ ꯂꯩꯔꯤ, ꯏꯆꯥ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯀꯟꯕ ꯋꯥꯔꯦꯞ ꯑꯗꯨꯕꯨ ꯑꯩꯅ ꯅꯥꯆꯨꯡꯈꯤꯗꯤ꯫ ꯅꯪꯒꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯟꯈꯤ꯫ ꯏꯁꯥ ꯌꯥꯅꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯈꯤ, ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯈꯤ꯫ ꯑꯩꯒꯤ ꯏ ꯑꯣꯏꯔꯤꯕꯤ ꯅꯍꯥꯛꯁꯦ ꯅꯪꯒꯤ ꯅꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎꯇꯝꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯈꯪꯂꯛꯄꯗꯒꯤ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯂꯣꯟꯅ ꯀꯧꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯪꯒꯤ ꯅꯃꯥꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤ, ꯑꯗꯨꯒ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯅ ꯅꯪꯒꯤ ꯏꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯉꯔꯥꯡ ꯈꯛꯇ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯂꯛꯄꯅꯤ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯇꯥꯡꯗ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯦ ꯊꯦꯡꯃꯜꯂ ꯃꯥꯜꯂꯦꯅꯦ꯫ ꯃꯥꯒꯤ ꯃꯄꯥ ꯊꯣꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯈꯪꯂꯤ ꯊꯣꯛꯄꯅ ꯃꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤ ꯑꯃꯗꯤ ꯃꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯅ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯈꯤꯕꯅ ꯊꯣꯛꯄꯅ ꯃꯥꯕꯨ ꯊꯤꯕ ꯐꯪꯈꯤꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯊꯣꯛꯄꯒꯤ ꯆꯥꯎꯔꯕ ꯁꯪꯂꯦꯟ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯂꯩꯈ꯭ꯔꯤ꯫ ꯊꯣꯛꯄꯒꯤ ꯅꯨꯄꯤ ꯑꯍꯜ ꯁꯅꯥꯔꯩ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏꯅꯗꯤ ꯊꯣꯏꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ꯫
Thoinu lakpa numit aduda Sanare amadi Nungsithoi mama machana sumna hairami. Nungsithoi na hairaklami. Ima, aikhoi pabungse ngawaba ja. Thaina mana lauramba nupi amagine macha asibu yumsida lehel. Ai yam hainaroi da. Sanare na. Hey, panganu nya. Yengbada ne kal. Imana ne kari tawrake haibado. Asigi nupi macha asina lakliba se tarai lakpa nate ko. Noigi na pabungi ne lan thumse tawsinaraga ne lokthokpa laklibani. Magi ne moithiamda aikhoi pangthaba yade ko. Nungsithoi na. Adudi asigi angangse. Ima, aikhoi ani changnaga leiba ngamdanaba mawongda otkhaise. Sanare na. Maduni ne aina tawgadawribase. Mabu ne suru ne naiba yaba makai ne sisinaraga otkadabani. Napa leibani ne aikhoi na mamonda atamnana chatlo haina tankibadi yaro. Aduna ne aikhoi na mamonda ne khabai khara saba makai ne okhairaga masa matomta ne yumsidagi chatlankhigedabani. Nungsithoi adumakni aina pambasu ima. Asumna mabu phatraba Sanare amadi Nungsithoi mama machana Thoinubu mapa thopa leitringai tanja yengduna okhainaba khanari. Haibaga tawbana hali. Makhoi mama macha ani changduna Thoinubu yamna utlami. Thabak awaba mayam suhalli. Yungi thabak loina tawhalli. Paukonso puba thangba ngamdaba makai sijinarami. Isauso paglangda langsilami. Yamna singbi Thoinuni kari wakhan khanbadagi Sanare amadi Nungsithoi anina mabu otliba masu loina khangba ngami. Masu phatrabi mama macha ani dubu pangna sanaba yanaba loinarami. Mapala nomatasu pau tamlamdi. Thabak sijinnabadagi hendoktana athiba wahai sijinnaduna mangonda chei thangba horaklami. Hey, minai nubiya nama oktabigi macha na thibongdo chagani haibata khangi. Thabakti ne nasana khangna sumtau tongde ne. Se sigi phi mayam se haujik sudolaga ne haujik mak kanghalakadabani. Phamja charaga ne leirage hairibro. Turiyadagi ne isingsu ulaune. Minai nang ama leina yumsida ne mateng pangnaba mi amamuk thi khwaibro. Asigumba wahi wata asi tabada Thoinu thamoi yamna kai. Ayung nungthingi matamdadi thabak tawraga leikhibanina awawa wakhalsing adu khajikta oirabasu kaukthokpa ngami. Adobu numidangi matam yaurakpa misik miraukon tadraba asikpa ahingdadi ma wakhaldo jajat khanjinnaba ngamde. Magi mamana magini haiduna thambiramba lai pidhibi adu konduna thamoi sokna nungti numit khudingi kaplami. Ima nangona jai tawse yengba ngamlibro. Asibagi leba aduda nasai su lakdingi. Ai khangba ngamji ima. Ai awari. Adobu Thoinugi ningamdaba wakat adu kanana su tabikidri. Thoinuna magi lai pidhibi aduga matam suppada loinaduna adumak laiba adu kari maramgino khangda Nungsithoina khoidau yamna sauninglami. Lai pidhibi adubo uba khudingi Nungsithoina Thoinuda thina phubirami. Adu phoba pendaduna athiba wahi wata kaya sijinnaduna hairami. Noma numit amadadi Thoinuna magi lai pidhibi thoibi adu paiduna hingkhondagi mana masing khara heklaga yumda janglaklami. Madu ubada Nungsithoidu prap Thoinugi manakta jangsilakduna Thoinugi masam adu taplamduna phoiki. Nangi lai pidhibi segai base lamthokigera natragana lamthokroi haibra. Thoinuna Jese samse thalo aduga phajana wari saseba. Thoinugi masam adu amukta kanna chinglamlaga khangtha thadoki. Thoinusu masam adu hayam nantharaga lai pidhibi aduda nungsina konduna khomi. Ije na kaigido aigi lai pidhibi asida asuk yamna yengsilise. Aigi imana aigi damakta thambiramba khudone sidi. Nungsithoina nangi namaduna ne thamlamba oigera oiroira. Nangi lai pidhibi ado ai yamna yengde. Phije phigaina seba lai pidhibi ado natrabadi nangi ne semningai amata leitrablo. Leisabi pharaba nangna hojik phoba lai pidhibi se sanabagi matamla. Adumaina haibigano ise maron thokjadrabaso lai pidhibi se aigidi marupne. Nangi ne marup oigera oiroira. Lai pidhibi ado hojik mak langthokigadabani. Aina ne thaina angang oiringaida sanaramba lai pidhibi ne amanba yamna leibani. Nangi ne adugi lai pidhibi adudagi ne moina masak fajabasu yamna heli. Masa nanbasu ne yamna heli. Adu oina sano. Ai talise. Aigise
ꯑꯗꯨꯝ ꯑꯣꯏꯅ ꯁꯥꯟꯅꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯤꯉꯩ ꯃꯄꯥ ꯏꯕꯨꯡꯉꯣ ꯊꯣꯛꯄꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯛꯄ ꯎꯕꯗ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯅꯣꯛꯅꯤꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯩꯀꯣꯜ ꯂꯩꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯣ, ꯅꯪꯕꯨ ꯅꯪꯒꯤ ꯑꯗꯨꯒꯤꯅꯦ ꯂꯥꯏ ꯐꯤꯗꯤꯕꯤꯗꯣ ꯃꯥꯜꯂꯤ꯫ ꯆꯦꯆꯦꯒꯤꯅꯦ ꯐꯖꯕ ꯂꯥꯏ ꯐꯤꯗꯤꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨ ꯑꯣꯏꯅ ꯁꯥꯟꯅꯧ ꯍꯥꯏꯃꯤ꯫ ꯊꯣꯏꯅꯨ ꯈꯨꯝꯗꯦ, ꯍꯥꯏꯐꯦꯠꯇꯃꯛ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯆꯦꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯆꯥꯛꯈꯨꯝꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨ ꯊꯥꯗꯣꯛꯎ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ꯫ ꯅꯣꯡꯃ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯊꯣꯏꯅꯨꯕꯨ ꯃꯇꯤꯛ ꯊꯣꯛꯄ ꯋꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯗ ꯋꯥꯏ ꯇꯥꯁꯤꯜꯂꯤꯕ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨ ꯇꯥꯛ ꯃꯨꯜꯂꯒ ꯃꯀꯣꯛꯀ ꯃꯁꯝꯒ ꯇꯣꯉꯥꯟ ꯇꯥꯅ ꯊꯗꯠꯂꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ, ꯑꯩꯅ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯁꯦ ꯍꯨꯟꯗꯣꯛꯈꯣ ꯍꯥꯏꯅ? ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ? ꯊꯣꯏꯅꯨꯗꯨ ꯄꯔꯞ ꯇꯧꯗꯨꯅ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨ ꯈꯨꯡꯒꯠꯂꯤ꯫ ꯏꯆꯦꯅ ꯉꯝꯅꯤꯡꯕ ꯆꯩꯅꯤꯡꯕ ꯐꯨꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯧꯕꯤꯌꯨ꯫ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯁꯤꯗꯗꯤꯅꯦ ꯇꯥꯏꯅꯕꯤꯒꯅꯨ꯫ ꯅꯨꯡꯁꯤꯊꯣꯏ, ꯀꯔꯤꯒꯤ ꯇꯥꯏꯅꯗꯕ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯅꯤ ꯈꯜꯂꯤꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯅ ꯑꯃꯨꯛ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨ ꯃꯨꯟꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯕꯨꯁꯨ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯗ ꯄꯦꯔꯤ ꯇꯧꯗꯨꯅ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨ ꯈꯨꯡꯒꯠꯂꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯅ ꯊꯥꯏꯅ ꯊꯝꯕꯤꯔꯝꯕ ꯌꯦꯇꯨꯝ ꯑꯃꯗ ꯂꯪ ꯑꯗꯨ ꯂꯦꯡꯂꯒ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨ ꯐꯨꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯊꯣꯏꯅꯨꯅ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨꯗ ꯏꯇꯨꯝ ꯑꯗꯨꯅ ꯊꯤꯟꯕꯒ ꯅꯨꯡꯁꯤꯊꯣꯏꯅ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯃꯈꯣꯟ ꯍꯧꯅ ꯂꯥꯎꯗꯨꯅ ꯀꯞꯄꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨ ꯇꯣꯉꯥꯟꯅ ꯊꯝꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯃꯥꯅ ꯌꯦꯇꯨꯝ ꯑꯗꯨ ꯂꯧꯔꯒ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨꯗ ꯍꯦꯛ ꯊꯤꯟꯕꯒ ꯅꯨꯡꯁꯤꯊꯣꯏꯗꯨ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨ ꯋꯥꯈꯜ ꯂꯥꯛꯂꯤ, ꯏꯇꯨꯝ ꯑꯗꯨꯅ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨꯗ ꯊꯤꯟꯕꯗ ꯅꯨꯡꯁꯤꯊꯣꯏꯗ ꯑꯣꯏꯅ ꯆꯩꯅꯥ ꯐꯪꯏ ꯍꯥꯏꯕ꯫ ꯊꯣꯏꯅꯨꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯅꯅꯦ ꯑꯃꯨꯛ ꯍꯟꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯣꯏꯅꯨꯒꯤ ꯃꯪꯂꯥꯟꯗ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯇꯣ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏꯅꯨ, ꯌꯦꯇꯨꯝ ꯑꯗꯨꯒ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨꯒꯗꯤ ꯏꯃꯥꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯌꯦꯇꯨꯝ ꯑꯗꯨꯅ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨꯗ ꯊꯤꯟꯕꯗ ꯏꯆꯥꯗ ꯊꯤꯅ ꯇꯧꯔꯛꯄ ꯃꯤꯁꯛ ꯑꯗꯨꯗ ꯆꯩꯅꯥ ꯐꯪꯅꯅꯕ ꯏꯃꯥꯅꯅꯦ ꯂꯩꯋꯥ ꯇꯧꯔꯝꯕꯅꯤ꯫ ꯌꯦꯇꯨꯝ ꯑꯗꯨꯒ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨꯒꯅꯦ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯅ ꯌꯦꯇꯨꯝ ꯑꯗꯨꯒ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨꯒꯒꯤ ꯁꯤꯖꯤꯟꯅꯐꯝ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯥ ꯇꯣꯏꯅ ꯁꯤꯖꯤꯟꯅꯗꯦ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯡꯁꯤꯊꯣꯏꯒꯤ ꯆꯍꯤ 22 ꯁꯨꯕꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯌꯧꯔꯛꯂꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯊꯣꯏꯅꯨꯗꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯑꯗꯨꯅ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯃꯁꯤꯡ ꯊꯥꯕꯤꯗꯦ꯫ ꯊꯧꯔꯝ ꯑꯗꯨ ꯁꯔꯨꯛ ꯌꯥꯕꯒꯤ ꯃꯍꯨꯠ ꯃꯤꯅꯥꯏꯒꯨꯝꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯗꯤ ꯑꯔꯩꯕ ꯁꯅꯥ ꯂꯤꯛꯀꯣꯟ ꯁꯤꯈ꯭ꯔꯦ, ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯈ꯭ꯔꯦ, ꯑꯗꯨꯒ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯥꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯃꯥꯡꯗꯨꯗ ꯐꯝꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯛꯄ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯛꯄꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ 22 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯝꯒ ꯆꯥꯛꯂꯦꯟ ꯑꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏꯅ ꯕꯥꯁꯤ ꯈꯣꯡꯕ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯕ ꯃꯇꯨꯡ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯐꯛ ꯑꯃꯗ ꯃꯌꯥꯝ ꯃꯥꯡꯗ ꯐꯝꯃꯤ, ꯑꯗꯨꯒ ꯕꯥꯁꯤ ꯈꯣꯡꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯁꯨ ꯃꯌꯥꯏ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯦꯞꯄꯤ꯫ ꯊꯣꯡꯅꯥꯎꯗꯨꯒꯤ ꯄꯔꯗꯥ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯌꯦꯡꯉꯤ ꯃꯄꯥꯟꯗ ꯅꯨꯡꯁꯤꯊꯣꯏꯅ ꯕꯥꯁꯤ ꯈꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯑꯗꯨ꯫ ꯊꯣꯏꯅꯨ ꯃꯈꯨꯠꯇ ꯃꯥꯅ ꯌꯦꯇꯨꯝ ꯑꯃ ꯄꯥꯏ, ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨ ꯄꯥꯏ꯫ ꯑꯆꯤꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩ ꯃꯥ꯫ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯑꯗꯨꯗꯗꯤ ꯅꯨꯡꯁꯤꯊꯣꯏ ꯃꯥꯒꯤ ꯕꯥꯁꯤ ꯑꯗꯨ ꯐꯖꯅ ꯈꯣꯡꯏ꯫ ꯃꯥꯒꯤ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯈꯣꯜ ꯑꯗꯨꯗ ꯚꯥꯕꯣꯛ ꯄꯨꯝꯕ ꯁꯨꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯥꯁꯤ ꯈꯣꯡꯕ ꯑꯗꯨꯒꯤ ꯌꯥꯝꯅ ꯐꯖꯕ ꯇꯥꯡꯀꯛ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯀꯌꯥꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯖꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯂꯝꯗꯥꯏ ꯃꯇꯥꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ
ꯃꯥꯅ ꯄꯥꯏꯔꯤꯕ ꯌꯦꯇꯨꯝ ꯑꯗꯨꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯗ ꯁꯥꯄꯣꯛ ꯀꯟꯅ ꯊꯤꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯅꯨꯡꯁꯤꯊꯣꯏꯗ ꯆꯩꯅꯥ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯥꯁꯤꯒꯤ ꯁꯨꯔ ꯑꯗꯨꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯪꯒꯣꯏꯕ ꯄꯣꯛꯄ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯛꯏ꯫ ꯑꯁꯣꯝꯗ ꯅꯨꯡꯁꯤꯊꯣꯏꯒꯤ ꯕꯥꯁꯤꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯥꯅ ꯍꯥꯟꯅ ꯁꯛꯄ ꯇꯝꯈꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯊꯤꯅ ꯇꯥꯏꯑꯣꯟꯅꯔꯤ꯫ ꯃꯇꯦꯛ ꯃꯇꯦꯛ ꯁꯣꯏꯕꯒ ꯅꯠꯇ꯭ꯔꯦ, ꯄꯨꯔꯥ ꯄꯔꯤꯡ ꯑꯃ ꯑꯣꯏꯅ ꯁꯣꯏꯔꯕꯅꯤ꯫ ꯁꯨꯃꯥꯡꯗꯨꯗ ꯐꯝꯂꯒ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯀꯔꯤ ꯕꯥꯁꯤ ꯈꯨꯈꯣꯡꯅꯣꯅꯦ ꯁꯤꯕꯨ? ꯇꯥꯕꯗꯅꯦ ꯏꯁꯥꯗ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯄꯣꯛꯂꯤꯗ꯫ ꯑꯗꯨꯅꯤꯅꯦ, ꯑꯩꯁꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯤꯗ ꯃꯈꯣꯟꯁꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯇ ꯆꯥ ꯊꯛꯂꯛꯄꯒꯗꯣ ꯂꯣꯏꯅ ꯑꯣꯊꯣꯛꯅꯤꯡꯂꯦꯗ꯫ ꯅꯥꯀꯣꯡꯁꯦ ꯃꯦꯠꯁꯤꯜꯂꯒ ꯈꯥꯡꯂꯕꯅꯤ ꯑꯩ꯫ ꯑꯁꯣꯝꯅ ꯃꯌꯥꯝꯅ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯗꯨꯅ ꯃꯣꯏ ꯃꯁꯦꯟ ꯉꯥꯡꯅꯔꯤꯕ ꯑꯗꯨꯁꯨ ꯕꯥꯁꯤ ꯈꯣꯡꯅ ꯈꯣꯡꯅ ꯅꯨꯡꯁꯤꯊꯣꯏꯅ ꯎꯔꯝꯃꯤ꯫ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥ ꯕꯥꯁꯤ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯚꯥꯕꯣꯛ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ꯫ ꯊꯣꯏꯅꯨꯁꯨ ꯄꯔꯞ ꯄꯔꯞ ꯇꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ꯫ ꯌꯦꯇꯨꯝ ꯑꯗꯨꯒ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯒꯁꯨ ꯃꯥꯅ ꯂꯨꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯀꯔꯤꯁꯨ ꯎꯗꯕ ꯁꯥꯗꯨꯅ ꯃꯥ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯁꯤꯜ ꯂꯥꯡꯂꯤꯕ ꯑꯗꯨ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯅꯨꯡꯁꯤꯊꯣꯏꯗꯤ ꯃꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯗꯤ ꯇꯥꯏꯁꯤꯜꯂꯛꯇꯦ꯫ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯌꯨꯛꯀꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯊꯣꯏꯅꯨ ꯁꯨꯛꯇꯨꯝ ꯇꯨꯝꯗ꯭ꯔꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕꯗ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯈꯥꯎ ꯑꯃꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯅꯤꯡꯊꯣꯡꯂꯣꯝ ꯐꯥꯎꯔꯒ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯀꯣꯟꯊꯣꯡ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯥꯟꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯎꯃꯪ ꯑꯗꯨꯒꯤ ꯂꯝꯕꯦꯜ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯃꯥ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯤꯅꯤ ꯁꯨꯕꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏꯅꯣ, ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯣ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯛꯂꯕꯅꯤ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯅꯪꯅ ꯊꯥꯡꯖꯜꯂꯛꯏꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯗꯣꯛꯀꯦ ꯈꯟꯒꯅꯨꯀꯣ꯫ ꯉꯁꯤꯗꯒꯤ ꯏꯃꯥꯅ ꯏꯆꯥꯗ ꯑꯩꯒꯤ ꯍꯩꯖꯕ ꯂꯩꯋꯥ ꯑꯃꯗꯤ ꯃꯟꯇ꯭ꯔ ꯄꯨꯝꯕ ꯅꯪꯒꯤꯅꯦ ꯅꯀꯣꯛꯇ ꯍꯥꯞꯆꯤꯟꯕꯤꯔꯕꯅꯤ꯫ ꯏꯃꯥꯒꯨꯝꯅ ꯏꯆꯥ ꯅꯪꯁꯨ ꯃꯍꯩ ꯍꯩꯕꯤ ꯑꯃ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯇꯤ ꯃꯆꯥꯗ ꯊꯧꯖꯥꯟ ꯄꯤꯔꯝꯂꯒ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ꯫ ꯊꯣꯏꯅꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯇꯤꯈꯠꯇꯅ ꯆꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯊꯣꯏꯅꯨꯒꯤ ꯃꯁꯥꯗꯒꯤ ꯉꯥꯡꯂꯩꯅꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯉꯣꯟꯗꯒꯤ ꯊꯣꯔꯛꯄ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨꯅ ꯎꯃꯪ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯈꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯅ ꯍꯩꯔꯝꯕ ꯂꯩꯋꯥ ꯑꯃꯗꯤ ꯃꯟꯇ꯭ꯔ ꯄꯨꯝꯕ ꯊꯣꯏꯅꯨꯅꯁꯨ ꯍꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯁꯨ ꯂꯩꯋꯥ ꯑꯃꯗꯤ ꯃꯟꯇ꯭ꯔ ꯍꯩꯕ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯂꯕꯗ ꯊꯣꯏꯅꯨ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯣꯛꯐꯝ ꯑꯣꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯅ ꯐꯤ ꯇꯨꯕ ꯇꯥꯏꯕ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯄꯨꯂꯞ ꯑꯃꯗ ꯊꯝꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯅꯧꯕ ꯂꯥꯏꯐꯤꯗꯤꯕꯤ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃ ꯑꯣꯏꯅ ꯌꯣꯟꯈ꯭ꯔꯤ꯫ ꯃꯈꯟ ꯃꯈꯟꯒꯤ ꯐꯖꯔꯕ ꯂꯥꯏꯐꯤꯗꯤꯕꯤ ꯀꯌꯥ ꯁꯥꯗꯨꯅ ꯗꯨꯀꯥꯟ ꯃꯅꯨꯡ ꯑꯗꯨꯗ ꯊꯦꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯐꯝꯗꯨꯅ ꯆꯤꯟꯕꯥꯜ ꯑꯗꯨ ꯆꯤꯡꯂꯞ ꯅꯣꯐꯦꯠ ꯇꯧꯔꯒ ꯌꯦꯡꯗꯨꯅ ꯂꯩ ꯃꯄꯥꯟꯒꯤ ꯑꯣꯏꯔꯤꯕ ꯁꯪꯁꯥꯔ ꯑꯗꯨ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯍꯥꯟꯕ ꯌꯦꯡꯕꯗꯗꯤ ꯊꯣꯏꯅꯨꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯏꯆꯝꯆꯝꯕ ꯂꯥꯏꯐꯤꯗꯤꯕꯤ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃꯒꯨꯝꯅ ꯈꯟꯅꯩ꯫ ꯑꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯊꯑꯣꯏꯅ ꯃꯤ ꯆꯪꯅꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯄꯣꯠ ꯂꯩꯕꯤ ꯂꯥꯛꯄꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯞ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯨꯝ ꯄꯥꯟꯕꯅꯦ ꯌꯥꯝꯅ ꯂꯨꯔꯦ꯫ ꯏꯅꯦꯝ ꯏꯀꯨꯅ ꯐꯠꯇ꯭ꯔꯕꯗꯤꯅꯦ ꯐꯅ ꯐꯕ ꯃꯧꯁꯨ ꯑꯣꯏꯔꯁꯅꯨ ꯌꯨꯝꯗꯨꯗꯅꯦ ꯀꯨꯏꯅ ꯂꯩꯕ ꯉꯝꯕ ꯅꯠꯇꯦꯗ꯫ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯏꯅꯝꯃ? ꯈꯪꯗꯦ ꯑꯩꯕꯨ ꯂꯥꯏꯔꯕꯤꯅꯤ ꯄꯥꯝꯗ꯭ꯔꯦ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯁꯤꯅꯤꯗꯅ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨꯅꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯃꯥꯒ ꯃꯄꯥꯒꯅꯅꯦ ꯑꯩꯉꯣꯟꯗ ꯑꯣꯠ ꯅꯩꯔꯤꯕꯁꯤꯡ ꯑꯗꯣ ꯋꯥꯍꯩ ꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯑꯣ ꯁꯦ ꯏꯅꯝꯃ, ꯏꯃꯨꯡꯗꯣ ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯗꯅꯕꯅꯦ ꯁꯤꯒꯤ ꯗꯨꯛꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯊꯥꯟꯗꯣꯛꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯃꯧ ꯅꯍꯥ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯗꯨꯛ ꯑꯗꯨ ꯄꯤꯔꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡ ꯃꯧ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯝꯂꯔꯤ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯄꯤꯔꯛꯄ ꯗꯨꯛ ꯑꯗꯣ ꯊꯥꯕꯗꯒꯤ
ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯏꯔꯩ ꯇꯨꯔꯩ ꯆꯦꯟꯗꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯊꯣꯏꯅꯨꯅ ꯋꯥꯈꯜ ꯄꯨꯊꯣꯛꯇꯨꯅ ꯂꯣꯏꯅ ꯐꯍꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯏꯅꯨ ꯃꯥꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯂꯩꯋꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯒꯤ ꯃꯇꯦꯡ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯃꯥꯒꯤ ꯂꯩꯋꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯦ꯫ ꯃꯤꯒꯤ ꯀꯥꯟꯅꯅꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯑꯣꯡꯗ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯁꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯃꯥ ꯈꯛꯇꯃꯛ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯁꯤꯟꯅꯔꯝꯕ ꯂꯥꯏ ꯐꯤꯗꯤꯕꯤ ꯊꯣꯏꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ꯫